Manipur gi Mallaba system Khudingmak Hourakliba Naha Singna Anouba system ama Honghanduna Manipur bu MALEM gi THAKTA AWONBA PURAKNABA HOTNABA TANGAI PHADE HAINA MPCC gi President KEISHAM MEGHACHANDRA na PHONGDORAKKHRE ngasi Palace Compound da leiba MSFDS da Manipur Pradesh Youth Congress Committee na Sinduna Peace and Communal Harmony in Manipur haiba thimda pangthokiba nongmagi oiba Youth Convention gi thoramda wafamasi phongdokibani Mak na makata na hai ngasi pangthokliba Youth Convention asi aduki matik kanaba ama oigani Youth Convention asigi mateng na Manipur da hauzik leiriba film asida Youth Singna achoba thodang sing loduna ahongba purakpagi tangai fadaba leire maram aduna Youth Singna thona fana tholaktuna lamdamasi awonba puraknaba HOTNABA mahakna Naha Singna appeal tawki Youth Haibasina Punamaki society asigi backbone ne amasung masina nation asigi future gi damakta foundation amani haibasi yamna mayik laraba hainariba amani masimak ni ngasi Manipur gi youth na Manipur gi Naha Singna ngasi hiram Khudingmakta sokchilaba Manipur gi asumlaba awaraba unless youth sing kangaunaraba Manipur da laima ki mami leitraba landamasi da ngasi nongma kangdana misi na thoiba hiram Khudingmakta yengu da awat patana thalaba sigumba tanja asida Manipur gi youth ki convention asina ngasi sauba kanaba amasu wakhalon idea khara dipiba ngani haibasi aina sauba asa tawi ngasi santi ki tama Sahabat orang kita mak, aikoi mipung Khudingmak ki future da, afaba ya afaba ma, oine nabi kita mak ta, ngasi kan bah bagi mata madu lagi, aikoi ki mang da ta tu dan lagi, maram masih ni ngasi Manipur Pradesh Congress Committee na, asigumba state level ki youth convention asida, youth vision 2030 haidana, koi wafam kera. Miam the release of the Miam the Kangan Zeribasi, Masi Naha Singna, I could encourage of the Wafam Amani. Nasi Leiba, Youth Singshina, Manipurgi Youthsna, a Homba Porapa, Namgani, Nasi Naha Sing, Larik Hairaba, Tauna Hairaba, energetic, vibrant joy, youth leaders in Miam, outside knowledge, Tonganba, science ki wakalum, Adebi, Rasniti ki wakalum. Tungan leaders, youths mayam, educated youths, ideas.